ngarangi social media da masakti khangbangam draba phajaton chanu ko ba amagi kano dagi social media da amkana viral oreba aigi mingchuk thiba yaba mongda hairiba miyoi kharana drug ka maile na fa da khurai kendragi amasung minister oriba haki mixed thiba yaba social media da post torpa aduna maram orakanda hairiba phajaton chanu asigi mathata FIR ma akoi cybercrime da akoi pikhre FIR number receipt number 275 ngarang numidang akoi pijabani aduna hairiba kano sina phajaton asina social media da piraiba pochi masdei aina yam kana clarify tawning bidi kai no haikanda number 1 family haiba poram lay family stage da aiga leminaba aiga leminadaba aigi ima nataba haibam soidan legani aduna haiba posi bhamen tadana khangdana sum social media da mingcha thina na tawu posi masi yam laibak thibani aduga masi haiba posi akhoigi leiriba ai even ai colleague amasung ai kendra manungda leiba punamona hena khangaba wafomni akhoi masiga kaigum amta mai lenade it's the last 20 years 30 years mamang da thokiba thodok to khoina kaiso khoi khangadam nate marande madu aigi ipana torome haiga so khoina madu da mari leinaba adu mamta leite aduna masigi sumba tawriba mioi singde chapchaba dandi di akhoi soina phangba darka lei aduna soina phangangani aduna hariba mioi siga akhoi kaiguma hiramam ta da mai lenade mahaki life ni aduna ai life ni aduna stage da ai inau no pani ai gi aduni adani haiba gi adu mam ta leite maramdi kaigino haiba matamda hariba mioi si ai gi chahi ka yagi matungda nataga chahi kya gi mamangda maga nong da akhoi wari sana busu leite photo am kamina busu leite nong da thengna gi busu leite aduba akhoi aigi poi ba aigi pasina magi loromi aduga magi second wife ni haibadugi di akhoi adugi mari di akhoi leramba yai adu akhoi ga di mari leina deb ana masi punamak staisa aina media ku thang da haijaninge sumaina mingcha thina na ba tawriba mioi se masi ai khatagi wanatana atopa kaya amda so politician oiba atopa kya da sumain sum tawraga di hena fataba aduma image fatana mo hona bu matamda akoi societies ne hena lana ugani aduna masigi posidi tasena ha kanda phajaton haiba mioi si natraga na chanu phajaton chanu haiba mi si akoina thiba matamda so masak mon khangdaba karai deno kaino khangdaba bhamen ta daba mioi ne na akoina lawi maram ni mana na saigi sei magi status or BI my friend circle or BI my anything or BI city akoina chumna laute aduna masi mio isna koi kano se aigi career da amasung aigi praja punamakta lan manipur praja punamakta lan uhananaba akoi torokpanena lawi maramdi handak aina war on drugs ta yam kanna thawa yauna akoi honorable chief minister gi mi makhada koina honajri base masi punamak manghanana honabane na aina lawi maramdi akoi tungda lakadoriba akoi gi praja amasung tungda horokadoriba naha simu kannana bugi honaba matamda war on drugs akoi honaribane aduna haiba conflict ase akoi manipur da phaba sunate mapalam da phabani adu mapalam da phai do moye leba ase gi chanariba law of lands deja daka laiba khudimak akoi gi lokholakpa ain gi thongda lokholakadaba khudimak ta akoi soidana aduna mateng pangane aduna magi mathata akoi sum manipur stage da case lemba natraga manipur gi kano stage da mari leinar mu khudimak ta akoi spare toroi lemna tharoi haiba hom che matungina chap chaba dandi dum phangmam thopa phangani akoi government na maduda akoi support tawdab leite aduna akoi stage da darka leiba manipur stage da involvement leiramba yaw punamakta akoi manipur government na amda spare toroi manipur government na chap chaba madugi action lokhat kani na ai media ku thangda ai smai sum thamjage haiba thodo siga mari leinana oibe ai natragana atopa thodok to orgasu aigi hek imung manung oibe ai natra family oibe ai natra any xyz ai maduda kankhatpa leiroi
मधु आई चप चाना मधुगी अदुगुम्बा थौदोक अमा लाखो मतमदा आई चप चाना सोइदना मोय पुनमक्ता अखोय पनिश तौननबा अखोय होनगनी अदु मसिगी सुगुम्बा वार ऑन ड्रग्स के अगेंस्ट लाखो खुदिमो येकनबा ngata oina chap chaba treat अखोय तौगनी ना आई मीडिया खुथांग दा सोइ थमजरी।